야야 뭐 지금 합니다. 마가 니 레미니 이게 니네 레미니지. 카니 장이 왜 당갈래가 돼 지들이 생백이야. 머리들이로 따게. 한번 꺼내봐. 아두디 아시 하기는긴 보통 무시 군들 까베네 군들이 마원데 카니가 또 카니 자게 카니 자게만 하기는기 마탁대 까박분한테 나게 마이 네임이 아 가왕 농무이 마신디게 마이 쿠토로도 우레 보고 누나래 아주 뭐지까 많이 얘기를 마탁대 까부디 야로에 아주나 그 사이 비리엔지 뽀게 또 보기 갑자기 꺼내봐 이놈들 아주 이거 뭐 빠이바 하도 뭐가 너희 왕인데 원자분이 원자를 바로 이렇게 비리엔 실로 어디 아무래도 뒤에 보면 카페 야미요. 가돈 차이는 까베 아주 저희 와락 레이저 소이 되라 봐. 세바지 나게 아시 막하게 돼 아, 저 때라 밤비 아와 무마우세 호이네. 아시기 마탁다 하붕말이나 하붕지 땡 까르네 바로 수이 네 내가 한번 공기다. 아니나 에. 누가 밤만 들어봐 하이브 마판데 약상 롱디 하이 따비는 게 막 로드는 따로 따는 오. 야길 난 들어봐리게 난 롬들 봐리게 야길 롬데 롬도 콩이 안 들어 야 롬바 많이 가진 자기 롬가 롬들이 왕통부라 막하던 오, 어디디. 롬 말레이드나 마야기 롬도 어디다 나야 봐 아무 도 다 수는 다도 보내봐 농마이는 빠이 때문에. 마시 아양 농이 마시는 그리고 농들이 미미지암네 오, 하이 록대 가라가네 버터지. lokte kara 저희는 핫 부상 뻔이. 지금 자선이 하지 오지 아니나 가스 누가는 콜레지 좀만 비리엔 야기 힘들어 unate mana kumdar kape hese lo kenendagi haikenin sidegi kumdar kape ne adu jisume 미당이 하라가디 시파진 우다야 야메다. 킬로미터 아니 야. 킬로미터 아니 아홈디요. 아홈디요 아니 시파이디 그대로 니 숨le jeba ani decoration ni mo 아들의 몸이 뭐라 실내 이제 둘빈 강대 아마 강대 따오더나 그 이행나 거더나 그라게 까게 되고 바이 레이동네 봐. 왜 가이 보이지라 아저 사지 시켜봐 몇 개입니다 이거 mane 아시 무이 강이 무이 한 파로 뭐 강인지 스포츠가 이거도 보게 필요 없이 소외해가 이 사람들 독주고 된다 스포츠 폴리스 올라왔지 아나 소고지 pokala면 아나 스포츠다 이제 요구비 따라이 무통다 아두나 비셰프 디스트릭 커맨더 세 아마디 뭐 에티피 오모이라 아이디 원장 통실래 아두나 마법도 얌는 아이들 파이팅 럭버디 소요 범세 SSB기 मोइसे लेबे बंकर से मरी लेसे एसएसबी के बंकर मरी सुबदुगी अदुगी मीटर यांखै मुसलगनि मानो थबक सुरि बंग सोइसे अदा आइना मोय तो थबक सुबि नबदा हुददि मोय तगे कुमक कुमक पदे लोकता अदो लोकते कापक पदे ना अदुला माइ तो माइ मखस सो ओवरदि अदुबो होजे खोइदा आइदि यौग्र मतुंग एसपी एसपी काम लातना अदे मोय आरिगे लाकदा कोई तौनो गदे खर तौनो गदे जगे एसएसबी की बंकर मंगादो उठोगा कोई लौथोगा बीएसएफ न सिलगा हाइबे एसएसबी की बाहजी बंकर सिंजे मथक लुदा हाई कैनल लुदा सिंग लुदा ककननबा अदुगे आई अयंबा वागान लोरे अदुना कोई हजी अदुदुना मदु की फिबम दुदा तौनरकादा कोई लापदि अदु हजी फौदा इदा लेटेस्ट आई हेक थोलबो पाउ फंगदा मथक कोस्ट फायर तौबदा कोस्ट फायरिंग तौदबदा कोई आर्मी का कहोगा तौलबदा उकी की हजी कबू बोइना तालगी बकदुगा तौलबदा नुपी बसी हाई नुपी से लालो बैलाउरिबरा ऑन मिसब लाइबदु बदai आइडेंटिफाई तौबगा मलतरे सब्जेक्ट टू कंफर्मेशन अदो दुहारे दि तौरनी अदुदा मदुगी पावबदि लेरे अदुना हजी कन्ना ऑपरेशन चतने नमई तौरी अदुबोगी स्टेज अदु हजी असोपसे आई असिदमु
ꯁꯣꯝꯗꯒꯤ ꯗꯥꯏꯚꯔꯠ ꯇꯧꯔꯒ ꯂꯥꯛꯆꯕꯗꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯆꯪꯕ ꯌꯥꯗꯦꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯑꯩ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯆꯪꯕ ꯌꯥꯗꯕ ꯀꯔꯤꯝ ꯂꯩꯍꯧꯗꯦ ꯑꯩ ꯏꯁꯥꯅ ꯍꯥꯟꯅ ꯆꯪꯉꯤꯗꯣ ꯑꯗꯨꯝ ꯆꯪꯉꯤ ꯃꯣꯏ ꯀꯩꯁꯨ ꯇꯤꯡꯗꯦ ꯑꯗꯨꯗꯤ ꯑꯩ ꯁ꯭ꯄꯣꯔꯠꯇꯨꯗ ꯑꯩ ꯏꯁꯥ ꯆꯪꯉꯨꯕꯗꯣ ꯑꯩꯅ ꯍꯥꯟꯅ ꯍꯧꯔꯛꯄꯗ ꯍꯥꯏ ꯀꯦꯅꯦꯜ ꯃꯄꯥꯟꯗꯩ ꯆꯪꯕ ꯌꯥꯗꯦꯅ ꯉꯁꯤꯒꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯀꯅꯥꯝ ꯍꯥꯏꯔꯛꯄ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯆꯪꯉꯤꯗꯣ ꯍꯥꯏ ꯀꯦꯅꯦꯜꯗꯤ ꯈ꯭ꯋꯥꯏꯒꯤ ꯂꯦꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏ ꯀꯦꯅꯦꯜꯗ ꯂꯩꯕ ꯀꯦꯝꯞꯇꯨꯅꯦꯕ SSBꯒꯤ ꯀꯦꯝꯞ ꯂꯩꯔꯤꯁꯦ ꯑꯗꯨꯐꯥꯎꯅꯦ ꯑꯩꯅ ꯆꯪꯉꯨꯔꯤꯗꯣ ꯑꯗꯨꯀꯥꯟꯗ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯑꯗꯨꯒ ꯁꯣꯛꯏꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤꯒꯤꯗꯃꯛꯇ SP ꯈꯣꯏ ꯑꯗꯨꯗꯒꯤ SP OC ꯇꯧꯔꯒ ꯇꯣꯛꯅꯤꯡꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯣꯏ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯍꯜꯂꯝꯕꯅꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯒꯟꯇ꯭ꯔꯨꯀ ꯌꯥꯎꯍꯧꯗꯕꯅꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯒ ꯃꯣꯏ ꯀꯦꯝ ꯃꯅꯨꯡꯗ ꯑꯩꯅ ꯐꯝꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯩꯅ ꯍꯦꯛ ꯊꯧꯗꯣꯔꯛꯄꯒ ꯊꯤꯅꯨꯡꯒ ꯌꯧꯕꯗꯗꯤ ꯄꯥꯎ ꯄꯤꯔꯛꯏꯁꯦ ꯑꯥꯗ ꯃꯊꯛ ꯆꯤꯡꯊꯛꯇ ꯀ꯭ꯂꯣꯁ ꯐꯥꯌꯔ ꯇꯧ ꯑꯗꯨꯗꯤ ꯀꯥꯞꯅꯕꯗꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯐꯝꯃꯤꯉꯩꯗ ꯃꯈꯣꯟ ꯇꯥꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯧꯖꯤꯛ ꯊꯧꯗꯣꯛꯁꯤ ꯃꯔꯛꯇ ꯄ꯭ꯔꯖꯥ ꯇꯥꯃꯣꯒꯤ ꯄ꯭ꯔꯖꯥ ꯊꯣꯛꯑꯦ ꯃꯔꯝꯗꯗꯤ ꯀꯩ ꯃꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯤꯅꯤꯡꯁꯦ PRꯁꯤꯒꯤ ꯑꯥꯔꯊꯁꯦ ꯑꯩ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨꯗ PRꯁꯤꯅ ꯊꯣꯏꯗꯣꯛ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯩ ꯑꯗꯣ ꯃꯁꯤ ꯃꯅꯨꯡꯗꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯁꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯏꯟꯗꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯆꯤꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯇꯧꯕ ꯌꯥꯕ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯑꯒꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯑꯄꯦꯟꯕꯕꯨꯗꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯤꯡꯉꯝꯅꯗꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯣꯠ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯑꯃꯅ ꯃꯣꯏ ꯇꯣꯛꯅꯤꯡꯗꯣ ꯀꯔꯝꯕꯩꯅꯤꯒ ꯑꯗꯨ ꯀꯟꯐꯥꯔꯝ ꯇꯧꯕꯗꯤ ꯌꯥꯗꯦ ꯑꯩ ꯏꯁꯥꯃꯛ ꯂꯩꯔꯤꯉꯩꯗꯗꯤ ꯀꯟꯐꯥꯔꯝ ꯇꯧꯔꯛꯇ꯭ꯔꯦ ꯀꯔꯝꯕ ꯈꯨꯠꯂꯥꯏꯒꯤ ꯇꯣꯛꯅꯤꯡꯅꯣ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯩ ꯏꯁꯥꯅ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯩꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯀꯣꯜꯗꯨ ꯇꯧꯕ ꯌꯥꯅꯤ ꯃꯣꯏ ꯑꯗꯨꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤꯗꯤ ꯂꯣꯏꯈ꯭ꯔꯦ